बोला करेल है माइक्रोफोन करो ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯉꯥ ꯅꯣꯡꯂꯛꯁꯤꯗ ꯊꯥꯕꯜ ꯑꯣꯏꯅ ꯉꯥꯜꯂꯔꯣ ꯅꯣꯡꯂꯤꯛꯇꯅ ꯆꯥꯛꯊꯣꯛꯈ꯭ꯔꯕ ꯊꯥꯖꯕ ꯅꯪꯅ 아샤ꯒꯤ ꯅꯤꯡꯍꯨꯜꯍꯟꯕꯤꯔꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯉꯥ ꯅꯣꯡꯂꯛꯁꯤꯗ ꯊꯥꯕꯜ ꯑꯣꯏꯅ ꯉꯥꯜꯂꯔꯣ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯅꯪꯁꯨ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯅꯨ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯆꯨꯝꯕꯅꯤ ꯄꯨꯝꯅꯃꯛꯀꯤ ꯄꯥꯎꯈꯨꯝꯅ ꯍꯣꯡꯕ ꯅꯥꯏꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯅꯪꯁꯨ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯅꯨ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯆꯨꯝꯕꯅꯤ ꯄꯨꯝꯅꯃꯛꯀꯤ ꯄꯥꯎꯈꯨꯝꯅ ꯅꯪꯇꯅ ꯏꯅꯥꯛꯇ ꯂꯩꯕꯤꯌꯨ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯌꯥꯕꯤꯌꯨ ꯏꯆꯤꯜꯁꯤꯡꯅ ꯐꯣꯡꯍꯟꯗ꯭ꯔꯕꯁꯨ ꯊꯋꯥꯏ ꯅꯪꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯉꯥ ꯅꯣꯡꯂꯛꯁꯤꯗ ꯊꯥꯕꯜ ꯑꯣꯏꯅ ꯉꯥꯜꯂꯔꯣ 이세이다 숭그레 세이야 ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗ ꯃꯇꯤꯡ ꯂꯦꯞꯆꯤꯕꯤ ꯂꯩꯀꯥꯞꯄꯅ ꯁꯥꯠꯂꯔꯣ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯂꯩꯀꯣꯜꯁꯤꯗ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯅꯪꯕꯨꯗꯤ ꯊꯥꯗꯣꯛꯂꯔꯣꯏ ꯄꯥꯃꯨꯕꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯅꯪꯕꯨꯗꯤ ꯊꯥꯗꯣꯛꯂꯔꯣꯏ ꯄꯥꯃꯨꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯉꯥ ꯅꯣꯡꯂꯛꯁꯤꯗ ꯊꯥꯕꯜ ꯑꯣꯏꯅ ꯉꯥꯜꯂꯔꯣ 하가짜리 아이기 절대기 막하타나 이사이 구도 담은자게